All Yairipok APUNBA imaluf na ngasi Yairipok Police Station da Pucl Amadi Ipt Anigi Mathakta Fir Pannabagidamak complaint THANKHATKHRE Mairapai biluf asigi Secretary Maibam Matau Leibi na paumi singda fongdorakpada Pucl Amadi Ipt na best oiba maongda ngapigani bias oiba maongda kumzalis ngani kunhumdoi gi me ahumdagi haurakpa lan ase maitei community da maran thangjinduna report fonglakpada akan maongde condemn tawbagal lunena hariba tribunal report asibu fonglakliba Pucl Amadi Ipt gi mathakta Fir Pannabagidamak complaint thangatpani hari karigumba concerned police station gi authority in Fir asibu lumna lobiduna investigate fazara tawbiduna lo leiba leibakni haibasi miyamda utpiu loidina Pucl Amadi Ipt Anina makhoi statement singadu withdraw tawgadabani amadi maiteibu lan asigi matangda lan uhaliba sigidamak lale haizagadabani haiba wafamsu thamlakli hojik akoina lejaribasi Yairipok police station gi mamang maktadani ado akoina hojik pizaruriba akoigi kainosi complaint asi hairiba People's Union for Civil Liberties Amadi Ipt Independent People Tribunal haiba Pucl Amadi Ipt haiba organization akoi karam organization no haibadi akoi hana tade adubu inau na moina akoi gi maitai gi mathakta maitai community singi mathakta lana si maitai na haubani haiba yamna aranba akoi gi yam bias oiba michang mikhai nai ba mongda online da website da amadi report gumba mayam ama thoklakpa sisina akoi viral oina chai thorakpa sigi maram asida akoi moigi mathakta akoi all Yairipok APUNBA ima lupna ai samak secretary maibam matau leibi isana mo chinjaraga mayam ga loinana all Yairipok APUNBA ima lupna APUNBA oina akoi makhoi gi mathakta Pucl Amadi Ipt Anigi Mathakta akoi FRI mangasi lodge tawsinjare FRI asi makoina hairiba yamna bias oiba statement sin piriba report sin adu aran ba wafamni mokoi masana yana Pucl Amadi Ipt ani masana yana moina pigiba online report oigera akogi professional report oigera formal report oigera punamak withdraw tawgadabani amadi maitai community da mokoina pigiba report adu lale haiduna aran bani haidana haijagadabani loina na akoina pizaruriba amadi lam khudingi police station sing the pishan biriba FRI gi report sing je concern police station sing duna concern authority duna akoi an gi matungina chap chaba tawfam thokpa adu tawbiyu madu khaktana akoina akoi India si ain chatpa ain kanona chalaiba ain chatpa lo leiba India gi constitution bu kai kunaraga chatpa leiba mi leingak ni haiba akoina lawjagani natriba makhai akoi India si amadi manipur si ain letaba leingak ni haidina akoi mitai community na lawjagani piriba FRI sing namsinduna thambiganu piriba FRI sing asigi chapchaba paukhum galoina na chapchaba reply akoi manipur gi praja mayam mitai community sing na ngaijari FRI gi chapchaba akoi gi report amadi ain gi matungina makoi da phangom thokoda DP da bataragadi akoi ahenba ngasida chomna FRI ama lo sosunjabadi maduna taba Pucl gi mathakta madi Ipt gi mathakta akoina sangsalak ba phongjung sing lairiba akoi gi governor PR gi leingak na du yafam thui maramdi akoi na torogi ba ke madu aran bani haiba si akoi all Yairipok APUNBA imalu na ngasi FRI si lo sosunjabasina akoi lebak miyam da takchare haiduna thamjaraga tension jari